Actually, impam uibamar uibapau khar update tawjari. Gaza da military ni gis bar kaikre Israel gi air strike ta miui kuntra gani thoi sire. Palestinian terrorist group Hamas na makata na lanpha thado ko haipa yada badagi. Gaza strip ta military ni chupna chatharakpa bar kaikre masina maram moidana Israel gi war flancing paisalaktuna attack tawbada miui kuntra gani thoi sikre hari. Hamas na control tawba Gaza gi health ministry na mamang da pi ki report amada miui taraga mari sikre hana fangdoki. Kona mok miui kuntra gani thoi sikre aduga Maduayam pada nupi amasung angang ngaktani han ministry na phangdoke. Saywala machumna sisbar tawringi manungda Hamas na Israel masa marfuga taruk amasung miri baik masa kunga mari thadoke. Israel na su Palestinian chanirifu thadoke. Sisbar makha sangdok pangamdriba si United States amasung pridhibi gi lebak singna thogan bani han Hamas ki media office na charge dauke. Mamang the Israel Defense Forces IDF na phangdokiwa matungi na Hamas na Sisbar thugaitun Israel tamna kapsilaki maduna maram oiduna Hamas ki mayukde military operation amuk haure hari. Hamas na romai kap nava lepagi wafam thugai ki amasung Israel gi lam sarukda kapsilaki Gaza da IDF na Hamas terrorist organization ki mayukda operation haure haina IDF na social media acts da phangdoki. Sisbar gi matam loidringa hek mamang da kha Israel da Cyril makol taki amasung Israeli army na Gaza da gi kapsilaki pa rocket ama air defense system na thugai ki hairi lanphan no fi punna mak ngasi thadogu haivada Hamas na yakide amasung Israeli citizen singda rocket attack tawraktuna makhoina sisbar thugai ki an Israel ki prime minister Benjamin Netanyahu na phangdoke Gaza strip ta lanamuk hawwa asina miyoi wagi awana yamna hengkadan gani amasung tangai fadana sangba potlam gi supply yamna wahan gani haina thajanari nakalamada Hamas na yamna zauna attack tawrakani habase Israeli military na sahi amagi mamangda khangki New York. Hogiba October 30 Palestinian terrorist group Hamas na Israel da yamna chauna attack tawduna mi ki tamthina hatokhiba ki thawdogadu Israeli military na sahi amagi mamangdagi Hamas ki plan adu khangki hana ngase New York Times ki report aman hairi. Report ase Hamas na attack tawna na tharang tawbada Israeli military commander sing na thawa sakide natragana Thoidona luna lawkide haina singna kya lairingai talaktani. Report adu ki matungina court named the Jericho wall haina kova labai nifugi lange plan ama Israeli official singhana dagi paituna lairami haire. Masigi plan asida kha Israel da Hamas na satagada attack ki akupa marol yawi haire. Document adu Israel na kamdona fangkiba dong haibasi mayak sengdri mado Arabic loan dagi translate tawbo oigani aduga Hamas dagi hakteng na fangbo oibai haire. New York Times ki report asegi matangda Israeli military na wafam amata phangdorakdri magona hauzik pandam thamlibasi Hamas ki threat lauthokwa asini hana phangdoki asigamba wangsing asidi kona yangsin gani ana Israeli military na haiki lamai nifu panba document adu Prime Minister Benjamin Netanyahu natagan atai top leaders na ugibra habadu khangdre adu Israeli military amasung intelligence official kyanadi ugihairi Document adu da Hamas rocket amasung drone shin adu na Israel da attack tawrakani amasung ngangphai ki wall da Israel ki security amadi surveillance ki mapangal thugai khani aduga khalamdam amasung military basing kudum chansin gani ana falle Times na fangkiba English ngani taraga taruki Israeli defense memo amadasu Hamas na Israel masasing faraga Gaza da puba pami hana fangdoki awang Israel na Hezbollah na rocket kapsilakre ngasi Israel amasung Hamas ka sisbar kaya duna kharom da Gaza strip ta lanamuk hokibaga iroinana Israel gi awanglom da su Lebanon da based da Wasiya Muslim militant group Hezbollah na Israel da rocket kyamarong kapselakre hairi Iran gi proxy force weriba Hezbollah na rocket kapselakba asina maram oiduna Israel Defense Forces IDF na kha Lebanon da attack da amuk horaklagani ana thajari Hezbollah gi rocket singadu Israel gi air defense system singda thugai bi yaba sing thugai ke Adegadu da misiba natraga mang tak pagi paudi thoidok na fangdi hairi Kha Gaza da che saiduna warning Toukhre lan chelakba gi mi kya krik in aduna leiriba Kha Gaza da marwina Khan Yunis town gi nomfok tangba sarugasi khodong thiningai oiwa lanbung oire ana law thokladuna mi singchen kinana ba Israeli authority na che jai khre hairi awang Gaza da gi chelakpa mi lak kya kharom da leiba maram na Israel gi action da mi yamna sigani ana thajari Maragasida Hamas maithiba piti fawa lan tawgani Israeli Defense Minister
Palestinian terrorist group Hamas bo maithiba piduna makhoi gi mapangal lakthoktriba fawwa Israel lan makha sathagarni haina Israel gi defense minister Yoav Gallant na Israel da lakiba US ke state department gi secretary Anthony Blinken da phangdokre Israel amazong Hamas gi marakta lan thokraba matungda Israel da ahumlak subo oina lakiba Blinken ga wari sanabada defense minister na Israel gi firep mayak sengna khangan khari Israel Defense Forces IDF ke janet oiramba Gelenasi Prime Minister Benjamin Netanyahu na sembo wa cabinet ta jamna maru oiba member oiki Gelenasi Hamas ki mayukda aksin ba Philip Lova leader amani haina lognari Nakala maromda Gaza da lan haukibada Iran na warning Toukhre Namit tarit ni ki trust ki madam loikibadagi Israel amasung Hamas ki marakda Iran namidagi lan amuk haukibag loinana Iran na Akanba warning issue Toukhre Iran na sagot ba Palestinian militant group Hamas na mamangda amukta thoki tripa mongda October tarita Southern Israel da Sathiba landa amas athakibada ayamban misam sing oiduna miyoi lising amaga chanirom sikhiba amadi hostage sanini forum phakibadagi United States ki misang oiriba Israel na Hamas pa mapung phana thapjin gani ana wasak pagaloinana Gaza da kan balanda satharakibani Iran ki foreign minister Hossein Amir Abdulliya han ex thagat pa post amada haribadi Washington amasung Tel Aviv da lan makha samthabam aduna Gaza da anuwa genocide chathan gadori asumna lan abuk makha sathanba asina pamdawa phibam kaya lakhan gani abse makoi khangde Nagalamada aikhoina Russia ba kaidonungda hanthani yengbat tawroidabani NATO chief North Atlantic Treaty Organization na kaidonungda Russia na underestimate tawroidabani NATO na Russia na tawfak ngambasing khangba mathau dai haujiksu Russia na Ukraine ki mathakda leptana landaba ngambagi tawba ngambasing lairibani ana NATO gi Brog Secretary General na phangdorkhre ngasi Brussels da pangthokpa NATO gi foreign ministry sengi pangthokpa apunba mifam amada Secretary General Jens Stoltenberg na phangdokhibada haujik Ukraine da chathariba lan ase khara taptharaklabasu Russia na pirak peithel singda akoibada leiba lebak singda saitheng piri Masina maram moiduna China da hina atopa lebak singna defend tawna bagi maram mo hele maram aduna oiragli pasapu singa si matau karamna sanghan than gadagi abagi matang da khandabagi matam oiri haibawa fampong doki mana makata na hai oiragli papipa masi Russia gi President Vladimir Putin na asoiba lalong amada Ukraine gi mathakda landaru badagini abawa fam thambagaloinana mana makata na hai haripa matam asimakta da NATO na kaidongnungda Russia gi asoiba asigi dabak makoibo underestimate tawbadi chomloi hauji Russia gi senmilon asi wa foting da leiribani laibaga sigi lanmi sing asoga panangba amade miyamna thengnari pa awa pasing Putin na puduna salibani adumana mag Russia na Ukraine na tamliba prantamasi hauji fabagi oina ahong balaidre mana makata na phangdokibada Russia na ningtham gi matamda Ukraine gi energy infrastructure sing gi matakda Kapsinkhre pa misal kaya pasna na thamli haibase ningsingada bani haike Aroibada content sing asigi markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punamak pathaga sari channel asina tomda kanarabadi subscribe tawi business subscribe tawi romaloinana like and share tawu sukawi kanuk namak po amakhanna thaga sari